ꯌꯥꯝꯃꯩꯂꯣ ꯌꯥꯝꯃꯩꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯍꯨꯠ ꯐꯪꯈꯤꯕ ꯅꯨꯃꯤꯠꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕ 33rd ꯖꯦꯅꯔꯦꯜ ꯀꯟꯐꯔꯦꯟꯁ ꯀꯝ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ 2025 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡ ꯂꯣꯏꯅꯅ ꯃꯥꯒꯤ ꯇꯤꯝ ꯑꯩ ꯏꯁꯥꯕꯨꯁꯨ ꯌꯥꯎꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ 68 ꯄꯥꯔꯇꯤꯁꯤꯄꯦꯟꯁ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯊꯨꯡꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯌꯧꯍꯟꯕꯤꯔꯛꯈꯤꯕ ꯁꯤꯒꯤꯗꯃꯛꯇ ꯁꯔꯒꯗ ꯂꯩꯔꯤꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯟꯅ ꯊꯥꯒꯠꯄꯒ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯊꯥꯕ ꯑꯩꯈꯣꯏꯅ ꯍꯟꯈꯤꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯤꯅ ꯄꯥꯡꯊꯣꯛꯀꯗꯕ ꯉꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯐꯥꯎꯇ ꯄꯥꯡꯊꯣꯛꯀꯗꯕꯁꯦ ꯁꯤꯐꯥꯎꯇꯁꯨ ꯍꯟꯈꯤꯕꯗ ꯑꯃꯗꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯏꯄꯥ ꯏꯁꯣꯔꯅ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯑꯩ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯩꯁꯨ ꯌꯥꯝꯅ ꯂꯧꯔꯣꯏꯒꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯑꯣꯅꯦꯕꯜ ꯁꯤ ꯑꯦꯝꯁꯨ ꯂꯥꯝꯃꯝꯃꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯒꯦꯁ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯄꯨꯛ ꯈꯣꯡꯉꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯨ ꯆꯥꯗꯕ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯝ ꯈꯣꯡꯉꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯔꯥ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃꯅ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯀꯥꯎꯍꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩ ꯃꯐꯝ ꯚꯤꯂꯦꯖ ꯑꯇꯩꯗꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤ ꯑꯍꯨꯝ ꯂꯩꯔꯒ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯂꯦꯖꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯑꯣꯏꯔꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯏꯟꯇ꯭ꯔꯗꯛꯇꯔꯤ ꯁ꯭ꯄꯤꯆꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯒꯦꯠ ꯇꯨꯒꯦꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯦꯅ ꯑꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯒꯥꯗ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯃꯥꯒꯤ ꯖꯒꯥꯗ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯑꯃ ꯌꯥꯝꯅ ꯌꯨꯅꯤꯇꯤ ꯂꯩꯅ ꯌꯥꯝꯅ ꯁ꯭ꯇꯔꯦꯡꯗꯟ ꯑꯣꯏꯕ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯅ ꯉꯁꯥꯏꯁꯨ ꯁ꯭ꯄꯤꯀꯔ ꯈꯔꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯕꯨ ꯏꯟꯗꯣꯔꯁ ꯇꯧꯔꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯒꯦꯞ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠꯁꯇ ꯙꯔꯃ ꯈꯥꯏꯗꯦ ꯖꯥꯠ ꯈꯥꯏꯗꯦ ꯀꯨꯆꯨ ꯈꯥꯏꯗꯦ ꯀꯔꯤꯝꯇ ꯈꯥꯏꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯟꯅꯕ ꯃꯈꯜꯗꯒꯤ ꯂꯥꯛꯏꯕ ꯅꯠꯇꯕꯗ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯃ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯖꯕ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯐꯖꯕ ꯉꯥꯛꯇꯗꯨꯅ ꯁꯦꯝꯕ ꯅꯠꯇꯦ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯎ ꯏజ్ ꯏꯠ ꯀꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯃꯇꯦꯡꯇꯪ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯨ ꯑꯥꯔ ꯃꯌꯥꯝ ꯋꯥꯠ ꯏꯖ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯗꯤꯞꯂꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯒꯤꯗ ꯅꯠꯇꯕ ꯑꯩ ꯍꯥꯏꯕ ꯅꯠꯇꯕ ꯃꯌꯥꯝꯁꯦ ꯋꯤ ꯑꯣꯜ ꯇꯨꯒꯦꯗꯔ ꯃꯦꯛ ꯃꯌꯥꯝ ꯍꯨ ꯑꯥꯔ ꯃꯌꯥꯝ ꯗꯦꯟ ꯍꯨ ꯏꯟꯀ꯭ꯂꯨꯗꯁ ꯏꯟ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯡꯈꯨꯜ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯄꯨꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕꯒꯤ ꯑꯃꯨꯛꯁꯤ ꯐꯪꯉꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯃꯗꯨ ꯇꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯆꯅꯕꯒꯤ ꯏꯁꯣꯔꯅ ꯄꯤꯔꯝꯃꯕꯅꯦꯕ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯋꯤꯠ ꯗ ꯗꯤꯕꯂꯞꯃꯦꯟ ꯑꯣꯐ ꯗ ꯍ꯭ꯌꯨꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯛꯁꯟ ꯏꯁ ꯑꯣꯜꯋꯦꯖ ꯍꯦꯄꯟ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯛꯁꯟꯗꯣ ꯑꯩꯈꯣꯏꯅ ꯍꯥꯎ ꯋꯤ ꯍꯦꯞ ꯇꯨ ꯄ꯭ꯔꯣꯇꯦꯛ ꯑꯦꯟ ꯍꯥꯎ ꯋꯤ ꯍꯦꯞ ꯇꯨ ꯀꯟꯇ꯭ꯔꯣꯜ ꯑꯥꯔ ꯁꯦꯞ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯩ ꯍꯩꯔꯦꯅ ꯈꯪꯉꯦꯅ ꯑꯩ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯅꯍꯥ ꯑꯣꯏꯔꯒꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁ ꯃꯌꯥꯝꯅ ꯊꯦꯡꯅꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯁꯦ ꯃꯤ ꯑꯃꯈꯛꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯂꯩꯔꯝꯃꯤꯕ ꯏꯄꯥ ꯏꯄꯨꯅ ꯑꯋꯥꯁꯤꯡ ꯂꯥꯟ ꯇꯧꯅꯔꯝꯕ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯁꯨꯝ ꯀꯥꯎꯁꯤꯟꯅꯔꯛꯄ ꯃꯣꯗꯔꯟ ꯁꯣꯁꯥꯏꯇꯤꯗ ꯋꯦꯁꯇꯔꯟ ꯁꯣꯁꯥꯏꯇꯤ ꯀꯜꯆꯔꯗ ꯁꯨꯝ ꯂꯨꯞꯄꯛꯄ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯅ ꯂꯩꯊꯣꯛꯑꯒ ꯊꯝꯃꯝꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯣ
सिनेमा अमा फोंगदोरे चाही तरे खुंताकवाना अखोगी मणिपुर की पुवारीदा ख्वाइदगी नुंगाइतब वारीसी अखोगी चाही तरे खुंताकवादुनी मधु कावखी पोटो कमाई तौदना अखोई लमजी कलखी कना कना न कलखी कना कना याउखी मधु पोटो कावरक छलपजिना मरम वरकाना ngasi di अखोगी आइगी हाइबा खक्ता खन्नबसिना अखोई मसेन जे मचे तारकनबगी मचाक ओइबदो नौना निंहन निंसिंगना नमा हाइदना अखोई ऑनरेबल चीफ मिनिस्टर ना मधु गन्नाहन अखोई कनो नुमिता होदोपिखरे अदो ngasisu nungaiba amana ai mayam da sum अखोई ऑनरेबल चीफ मिनिस्टर सु पनबिरकनी मधुदी करीनो हाइबा मतमदा अखोई सी कमायना मणिपुर ओरखी कनागे मखोतगे अखोई सी मणिपुर दगे अमुक रिगेन तौखी हाइबे पोसे लोई कावरकपा सिगी ngसागी मतंग दुगा मरी लेने दुबु मसीना एजुकेशनल अखोई लेरिबा पोटा अंगांग जिंगिदा क्विज फॉर्म दा हाइबदी क्वेश्चंस अदो क्विज लेरिबा पोस्ट दा नो मणिपुर ना ngasi सुलारिक अमा अखोई फरबन मुइ सले दा फोंबी गेबसे मसी कम्युनिटी लेरिबा खुदे मंगना इंडिविजुअल खुदे मंगना युम दा अमोम दा थंबिना बाई अपील तौजरी रिक्वेस्ट तौजरी सो दैट अखोई गे लेरिबा इनिंग थौ मयाम गा लेनरंबा खुन जिंगजिगा मरी अदुगा इनिंग थौ कना कना नो अखोई लोई कावरे आई से कावरे तौगदब ngasi ना होंगना अखोई हिस्ट्री लेरिबा पोजे फैक्ट मयाम जिंगजे रिवाइव तौदरगदी अखोई मसेन जे अमत पुंजनबा यारोइदबा अखोई मसेन गे मरक्ता नुंगाइता पोट मयाम ना थलगदबदो पोटो अदु येंगागांदा अखोई ऑनरेबल चीफ मिनिस्टर तबोसे मयाम पुनमक एवरीवन इज एंड एवरीवन इन मणिपुर द लेरि पोट पुनमक सिंगसिना अप्रिशिएट तवम थोए जे आई सेंगना थमजगे बा मसी वाफम जिमा अदुना अखोई तसेंगना लेरिबा कनोनी अखोई ngसाइ जो हाबिरमे आइजु तेन अदुम लोइसनजगे अदुगा आई रिहा लौ ते अखोई रिहागिल विलेज सराउंडिंग अखोई तोइना अदुम लाकपा आई कनो लेत्रगसु तुमिना अदुम लाकपा मफम गाक्तने आई आम खंगी तौदब आई मफम की लेरिबा तांखुल की विलेजिंग सिदे आई आयाम चत्तबदि यावरमदौ मांद्रे अदु तांखुल की लेरिबा सिनेनाव मयामसिना चत्तब मफम भावता आई चटलगा लेरबा आई अमनी मयाम स्टे लेरिजिंग सिदे तु सोम दा बॉर्डर एरिया दु चटपसे पाकपा लेरमदौ मानदेबो खयांग करी लेरिबा पोर्ट्स मयाम सिंग चत्तब क्याम लेरमदौ मानदे एवरी बॉर्डर द लेरिबा पोस्ट सिंग करीनो हाबसे कोई खंगिनबा मयाम दना वारगा लेली पोस्ट बदु कमाइन तौदना कोइना अहोंग पुरकदगे स्वाइदने कोइना पॉलिटिक्स दो ngसाइ लाइबदो कोइ तामो गोमिदासन सु पनबिरमे पॉलिटिक्स से कइनो पॉलिटिक्स से अखोई खननब नत्रगा सिंचेप थानब नत्रगा अखोई मचिन तौनब आइगे भोट कानब तौरब होनबदा अखोई भोट कानब नंग तमी फुना हनब अदुरो आइगे वखनदे अदु लैते आइजु पॉलिटिशियन ओइरे मतममदे ओरमदे आई वखनदे पॉलिटिक्स इज ऑल अबाउट टू ब्रिंग चेंजेस इन द सोसाइटी अहोंग प्रोग्राम की दमक्तनेबा अदुगा पॉलिटिक्स ने हुजिते अखोई लेरिबा पोस्टिंग सिददी कना कना न करी तवी कना न करी ngangi अदुगा एमपी सिंग ने करी तवी अद मसा मसा के लेरिबा कॉन्स्टिट्यूएंसी एमपी की कॉन्स्टिट्यूएंसी दा होय आई जे हाइथी बनती अफबद कंपटीशन तौबा फतबद कंपटीशन तौदबसे मसी की हाइनबीजे थमगदबनी हाबसे आई थमजगे बसीमा अदना कोई लेरिबा पोस्ट दा कोइना एमपी ngange एमपी हाइते एमपी तौदे हाइजे बनते मोय रेस्पेक्टेड नि पीपल्स के रिप्रेजेंटेटिव नि अखोई ऑफकोर्स मखोइने हेन हेरंगनी अंगदगी तौबदबो अखोइना करी करी दरकार लेबर नीड्स तो दुगी ओइना तौनबना फै दुगी महुत्ता हुनबा चैबा अदुबो अखोगी आई ngasi लेरिबा स्टेट हुत नुमिसु नुमिनी अदुगा नुंगाइरबा अखोई कॉन्फ्रेंस की मरमदसु कनागे सुंगांगनिंग दे कनासु चैनिंग दे तवदबो अखोइना हानिंग दे अखोगी लेबाक से कनाना पालमी चाही क्या इंडिया दा भारत अमदी मणिपुर दा स्टेट हेरु हे फंगबदगी कनाना पालमी मयाम दा खनबिरो आई अतै हाजर रोय आई मान अदु तोरमे जो पॉइंट ngang na सेसु ngam गनी प्लेटफॉर्म दा अदु आई हाजर रोय ओवरऑल इंडिया दा who rule the country for how many years and who ruined the country for the last many years ajay even in Manipur since akoi statehood phangmadagi kamaina torki habse nainabiu maduna akoi gi asengba maha matho akanda kanana mi hutno kanana kari tauri karamba party ni hena tawi karamba party ni hena phajana akoi gi lebak sida ngasi sakhangbi adu karamba program scheme jing krai da lar bagi natraga larik tam bagi natraga businessman ki entrepreneurship ki leriba je reach out tawna honor e habse kanagi sarkar gi matam dano habse sisu akoi praja ama oina akoi se constitution right am the piri ba when anyone attend 18 years age of the 18 years akoi loi mandate am the piri ba madui mandate to the value yamna value oiba mandate am ohenje habdu ki wakalone aina hajaningi di adunatna aigi mage ne torgadi akoi machine maraktasu amagi maraktasu dum sumaina dum torga laigani aduna masi nataba akun apunba strong oiba
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯣꯏꯔꯣ ꯀꯜꯆꯔꯦꯜ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯅꯤ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤꯁꯦ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯕ ꯂꯣꯟ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯇꯥꯡꯈꯨꯜꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯣꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯈꯦꯠꯅꯕ ꯑꯗ ꯀꯨꯆꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯦꯇꯤꯌꯥꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯨꯖꯤꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯥꯒꯤ ꯀꯜꯆꯔꯒꯤ ꯇꯣꯉꯥꯟꯕꯁꯦ ꯂꯣꯏ ꯂꯩꯅꯔꯤꯁꯤꯡ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯅꯨꯡꯁꯤꯅꯕ ꯑꯐꯕ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤꯁꯦ ꯃꯁꯤ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯀꯔꯤꯗꯒꯤꯅꯣ ꯃꯁꯤ ꯀꯥꯏꯍꯟꯒꯨꯝꯁꯤ ꯑꯗꯨꯒ ꯉꯁꯤ ꯌꯨꯅꯤꯇꯤ ꯂꯩꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯔꯤꯍꯥꯒꯤ ꯃꯐꯝꯗ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯍꯥꯏꯕꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕꯁꯨ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕꯁꯨ ꯇꯧꯗꯕ ꯌꯥꯗꯕꯗꯣ ꯑꯩꯈꯣꯏ ꯊꯧꯗꯥꯡꯗꯣ ꯂꯧꯃꯤꯟꯅꯗꯦ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩꯇꯕ ꯂꯥꯏꯐꯇꯨꯗꯤ ꯂꯥꯏꯐ ꯀꯧꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯂꯥꯏꯐ ꯅꯠꯇꯕ ꯂꯥꯏꯐꯇꯨꯗꯤ ꯂꯥꯏꯐ ꯀꯧꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣꯗ ꯀꯝꯄꯤꯇꯤꯇꯤꯞ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯗ ꯑꯩꯈꯣꯏ ꯍꯤꯡꯉꯒ ꯆꯠꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯄꯟꯗꯨꯡꯐꯝ ꯌꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯃꯤꯟꯅꯕ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕ ꯑꯀꯟꯕ ꯔꯤꯍꯥ ꯚꯤꯂꯦꯖ ꯑꯃ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩ ꯃꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩ ꯄꯨꯝꯅꯃꯛ ꯐꯥꯕꯤꯟꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯇꯥꯡꯗ ꯇꯦꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯖೈ ꯍꯤꯟꯗ